comment tꯧꯁꯟꯕ꯭ꯔꯣ comment ꯎꯗꯕ꯭ꯔꯥ ꯀꯩꯅꯣ ꯍꯟꯗꯛꯁꯨ ꯇꯧꯔꯤꯁꯤꯕꯣ ꯍꯟꯗꯛ comment ꯎꯗ꯭ꯔꯗꯤ ꯇꯣꯛꯄꯅ ꯐꯔꯦ ꯔꯥꯍꯨꯜ ꯎꯔꯦ comment ꯎꯔꯦ ꯅꯨꯡꯉꯥꯏꯔꯦ comment ꯇꯧꯁꯟꯕꯤꯔꯛꯄ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛꯁꯦ ꯑꯩ ꯁꯤ ꯍꯟꯗꯛꯀ ꯌꯥꯗ꯭ꯔꯗꯤ ꯂꯥꯏꯚꯀ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯐꯥꯏꯅꯦꯜꯂꯤ ꯌꯥꯔꯦ ꯑꯗꯨꯅꯤꯀꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯉꯁꯥꯏ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯩ ꯇꯠꯂꯨꯔꯦ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯔꯦ ꯑꯗꯨꯗꯅ comment ꯎꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯌꯥꯔꯦ ꯍꯟꯗꯛꯇꯤ ꯌꯥꯔꯤꯉꯩꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯗꯣꯏꯅꯣ ꯅꯦꯠꯋꯥꯔꯛꯁꯤꯗꯤ ꯌꯥꯔꯦ ꯁꯤꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯗꯤ ꯀꯞꯄ ꯈꯥꯡꯉꯦ ꯀꯣꯜ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯕꯨꯗꯤ ꯑꯗꯩꯗꯤ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯨꯝꯕꯗꯗꯤ ꯀꯩꯝ ꯇꯧꯗꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗꯤ ꯕꯐꯔꯤꯡ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯂꯦ ꯇꯧꯔꯤꯕ ꯁꯦꯀꯦꯟ ꯀꯩꯅꯣꯗꯣ ꯐ꯭ꯔꯦꯝꯗꯣ ꯄ꯭ꯂꯦ ꯇꯧꯔꯤꯉꯩꯗ ꯃꯥ ꯑꯇꯣꯞꯄ ꯄ꯭ꯂꯦ ꯇꯧꯔꯛꯀꯗꯕ ꯃꯇꯨꯡꯗ ꯄ꯭ꯂꯦ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯨꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯁꯜꯂꯒ ꯅꯦꯠꯋꯥꯔꯛꯁꯤꯅ ꯑꯗꯨꯝ ꯕꯐꯔ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯦꯡꯕꯗ ꯑꯗꯩꯗꯤ ꯑꯗꯨꯝꯕꯗꯗꯤ ꯀꯩꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄ ꯇꯠꯄꯗꯤ ꯎꯔꯣꯏꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯉꯁꯥꯏ ꯂꯥꯏꯚ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯑꯞꯂꯣꯗ ꯑꯃꯨꯛ ꯇꯧꯈꯠꯂꯤꯅꯤꯅꯀꯣ ꯏꯟꯇꯔꯅꯦꯠꯇꯣ ꯑꯞꯂꯣꯗꯁꯨ ꯇꯧꯋꯤꯅꯤ ꯗꯥꯎꯟꯂꯣꯗꯁꯨ ꯇꯧꯋꯤꯅꯤ ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯗꯨꯗꯨꯅ ꯅꯦꯠꯋꯥꯔꯛꯁꯦ ꯆꯞꯄ ꯇꯞꯄ ꯑꯗꯩ ꯇꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗ ꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕꯗ ꯐꯥꯏꯅꯦꯜꯂꯤ ꯌꯥꯔꯦ ꯑꯗꯨꯅꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩꯁꯤꯗ ꯅꯦꯠꯋꯥꯔꯛꯀꯤ ꯃꯇꯦꯡꯅ ꯁꯤꯖꯤꯟꯅꯕ ꯆꯂꯥꯏꯕꯅꯤꯅ ꯅꯦꯠꯋꯥꯔꯛꯁꯤꯅ ꯃꯕꯨꯛ ꯐꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯥꯟꯅꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯍꯧꯔꯁꯦ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯃꯕꯨꯛ ꯐꯠꯇꯗꯅ ꯇꯠꯍꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯆꯞꯈ꯭ꯔꯗꯤ ꯑꯃꯨꯛ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯡꯅꯤꯡ ꯊꯥꯅꯤꯡ ꯌꯦꯡꯉ ꯈꯥꯡ ꯂꯩꯗꯅ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯜꯂ ꯀꯞꯄꯦ ꯑꯗꯨꯃꯥꯏꯅ ꯗꯤꯠꯁ ꯍꯥꯏ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯡꯗꯨꯗꯤ ꯑꯅꯩꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯊꯨꯡꯅꯔꯤꯁꯦ ꯏꯗꯤꯠꯁ ꯄꯣꯁ ꯌꯥꯝ ꯇꯥꯔꯤ ꯏꯗꯤꯠꯁ ꯍꯥꯏꯅ ꯀꯃꯦꯟ ꯉꯥꯏꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦꯗꯅ ꯉꯥꯏꯔꯕꯅꯦ ꯀꯃꯦꯟ ꯂꯥꯛꯇꯕꯩ ꯋꯥꯇ ꯉꯥꯏꯔꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯉꯁꯥꯏꯅ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯔꯒ ꯌꯥꯗꯕ ꯃꯥꯜꯂꯦ ꯑꯉꯣ ꯑꯦꯝꯅ ꯑꯁ ꯊꯥꯗꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩ ꯊꯥꯗꯣꯏꯗ ꯅꯠꯇꯦ ꯀꯅꯥ ꯀꯅꯥꯅꯣ ꯇꯧꯔ ꯆꯪꯉꯛꯇ꯭ꯔꯤ ꯅꯣꯏ ꯏꯗꯤꯠꯁ ꯅꯣꯏꯒꯤ ꯁꯣꯔꯠꯀꯠꯁꯦ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯑꯦ ꯑꯦꯝ ꯁꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯁ ꯌꯥꯝꯅ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯟꯅꯁꯨ ꯊꯥꯅꯗꯕꯅꯤꯅꯀꯣ ꯃꯥꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯅꯦꯕ ꯁꯨꯝꯕꯁꯦ ꯀꯌꯥ ꯊꯥꯅꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯦꯁꯦꯁꯀꯁꯦ ꯌꯥꯝ ꯊꯥꯗꯦꯕ ꯑꯗꯨꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕ ꯍꯥꯏꯁꯦ ꯃꯤꯠ ꯇꯥꯡꯕꯅꯤ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯀꯣ ꯑꯗꯣ ꯍꯋꯥꯏ ꯊꯣꯡꯉ ꯊꯝꯃꯦ ꯑꯣ ꯊꯥꯗꯣꯛꯏ ꯂꯥꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ ꯃꯥꯅꯤ ꯂꯥꯛꯑꯗꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥ ꯀꯅꯥ ꯂꯥꯏꯛ ꯇꯧꯔꯦ ꯇꯧꯗ꯭ꯔꯤ ꯃꯅꯨꯡꯗ ꯂꯨꯝ ꯂꯩꯕꯗꯣ
loina masing thigalakadorine aduna laktrangida sat tawsalawro handak kayadrodi tuogisine galle ai galaba haitare network ni kaine chawkhtaba Jio re Jio ki network se loire hai kande network sidi kappe dune Jio sidi kappe network ki matang dudi Jio ga Airtel ga na wan India se monopoly taw leire moi ani na hawrko matamda free haidna rival mayam se loi muthatle Jio sina kanagi Vodafone Idea Hutch kain leirama mayam si Aircel kain leirama mayam do loi muthat khare sigre Aircel budi masa matomta bankrupt oijakibuni adusu magi khotyaw ngadoribani aduga hꯧꯖꯤꯛꯅ ꯃꯣꯏ ꯑꯅꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯀꯅꯥꯝꯇꯅ ꯀꯔꯤꯝ ꯍꯥꯏꯔꯛꯄ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯇꯧꯅꯤꯡ ꯈꯨꯁꯤ ꯇꯧꯔꯁꯦ ꯍꯥꯏꯅ ꯗꯨꯋꯥꯄꯣꯂꯤ ꯁꯥꯟꯅ ꯂꯩꯔꯦ ꯃꯣꯏ ꯑꯅꯤ ꯑꯩꯅ ꯀꯧꯕꯤꯒꯦꯁꯨ ꯐꯦꯁꯕꯨꯛ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏ ꯃꯥ ꯕꯣꯗꯥ ꯉꯥꯛꯇ ꯑꯃꯨꯛ ꯄꯥꯏꯁꯤꯔꯣ ꯕꯣꯗꯥꯗꯣ ꯃꯗꯨ ꯀꯝꯄꯅꯤꯗꯣ ꯃꯨꯠꯈꯤꯗꯧꯕ ꯃꯥꯜꯂꯤꯀꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯐꯤꯕꯝ ꯌꯥꯝ ꯂꯨꯔꯤ ꯃꯥꯁꯦ ꯃꯥꯒꯤ ꯁꯤꯌꯔꯒꯁꯦ ꯌꯥꯝꯅ ꯃꯈꯥ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯗꯥꯎꯟ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ ꯃꯥ ꯑꯗꯨꯅ ꯈꯤꯇꯪ ꯐꯒꯠꯂꯛꯄ ꯑꯣꯏꯔꯗꯤ ꯄꯥꯏꯕ ꯌꯥꯕ ꯑꯗꯣ ꯏꯌꯥꯔꯇꯦꯜꯅꯗꯤ ꯈꯤꯇꯪꯗꯤ ꯐꯕ ꯃꯥꯜꯂꯤ ꯅꯦꯠꯋꯥꯔꯛꯀꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯖꯤꯑꯣꯁꯦ ꯃꯣꯏ ꯑꯇꯣꯞꯄ ꯁꯥꯔꯚꯤꯁꯇ ꯐꯣꯀꯁ ꯇꯧꯔꯤꯉꯩꯗꯀꯣ ꯐꯥꯏꯕꯔꯒꯨꯝꯕ ꯏꯌꯔ ꯐꯥꯏꯕꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯔꯣꯝꯗ ꯃꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯀꯣꯛ ꯊꯥꯗꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯅꯦꯠꯋꯥꯔꯛꯁꯤꯗꯤ ꯐꯣꯟꯒꯤꯁꯤꯗꯤ ꯃꯣꯏ ꯊꯣꯏꯅꯕꯨ ꯈꯟꯗ꯭ꯔꯕ ꯀꯝ ꯇꯧꯔꯦꯕ ꯑꯦꯌꯥꯔꯇꯦꯜꯅ ꯃꯅꯨꯡ ꯉꯥꯏꯔꯦꯗ ꯑꯩꯗꯤ ꯕꯦꯂꯦꯟꯁꯇꯕꯨ ꯆꯥꯎꯏ ꯇꯟꯕ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯁꯨ ꯄꯥꯏꯅꯔꯛꯂꯅꯤ ꯀꯨꯏꯗꯕꯤꯗ ꯍꯥꯏ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯅꯤ ꯉꯥꯏꯔꯤꯁꯦ ꯑꯩꯁꯨ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯄꯒ ꯀꯣ ꯐꯖꯅ ꯃꯣꯏ ꯃꯐꯝꯁꯤꯡꯁꯦ ꯀꯣꯚꯔ ꯐꯖꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜ ꯑꯣꯏꯅ ꯑꯣꯟꯒꯦꯅ ꯑꯩ ꯈꯜꯂꯤꯕꯅꯦ ꯑꯩ ꯉꯥꯏꯔꯤꯕꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯄ꯭ꯂꯥꯟꯁꯤꯡ ꯄꯤꯛꯄꯒꯤ ꯋꯥꯇ ꯅꯠꯇꯅ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯄꯕ꯭ꯂꯤꯛ ꯁꯔꯀꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯤꯗꯤ ꯃꯨꯠꯄ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯀꯝꯄꯅꯤ ꯁꯤꯗꯣꯔꯦ ꯍꯥꯏꯇꯥꯔꯁꯨ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯞ ꯑꯣꯞꯁꯟ ꯑꯃ ꯑꯗꯨꯝ ꯀꯟꯖꯨꯃꯔ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯁꯦꯝꯃꯝꯒꯅꯤ ꯁꯤꯜꯂꯝꯒꯅꯦꯕ ꯑꯗꯣ ꯏꯌꯥꯔꯁꯦꯜꯗꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦꯗꯅ ꯃꯣꯏꯁꯨ ꯄꯣꯔꯠ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯕꯨꯗꯤ ꯄꯤꯔꯝꯃꯤ ꯑꯗꯨ ꯄꯣꯔꯠ ꯇꯧꯕꯗꯨꯗꯤ ꯃꯣꯏ ꯃꯣꯏꯅ ꯇꯧꯍꯜꯂꯝꯕꯗꯤ ꯅꯠꯇꯦꯕ ꯄꯣꯔꯠ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯀꯩꯅꯣ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯅꯗꯕꯩ ꯋꯥꯅꯦꯕ ꯅꯦꯠꯋꯥꯛ ꯐꯪꯕ꯭ꯔꯣꯅꯦ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯁꯤꯕꯨ ꯍꯥꯏ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯁꯦ ꯃꯐꯝ ꯈꯔꯗꯗꯤ ꯌꯥꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕꯅꯤ 3G ꯁ꯭ꯄꯤꯠꯇ ꯍꯥꯏꯇꯥꯔꯦ 3G 4Gꯒꯁꯨ ꯑꯗꯨꯝ ꯈꯔ ꯐꯪꯕ ꯃꯐꯝꯁꯨ ꯌꯥꯎꯋꯤ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜ 5G ꯅꯠꯇ꯭ꯔꯣ ꯍꯥꯏ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜꯒꯤ 5Gꯁꯦ ꯁꯤꯇꯤ ꯑꯆꯧ ꯑꯆꯧꯕ ꯈꯔꯗ ꯇꯧ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯍꯧꯋꯤ ꯃꯣꯏ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯃꯣꯏ ꯏꯌꯔ ꯐꯥꯏꯕꯔꯒꯨꯝꯕꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯗꯩ ꯄꯨꯅꯦꯗ ꯃꯨꯝꯕꯥꯏꯗ ꯃꯣꯏꯁꯦ ꯁꯤꯇꯤ 13 ꯑꯃꯒ ꯃꯣꯏ ꯔꯣꯜ ꯑꯥꯎꯠ ꯇꯧꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯅ ꯇꯧꯈꯤꯕꯒꯤ ꯄꯥꯎꯁꯦ ꯇꯥꯗꯦ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ Saprol like the media in Indonesia is being silenced. Why? Is there any reason behind that? What is the reason behind that? Why media are silenced? Indonesia, Indonesia, Indonesia ꯀꯥꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯅ ꯆꯠꯅꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯌꯥꯏꯗ ꯕꯤ ꯑꯦꯁ ꯑꯦꯟ ꯑꯦꯜ ꯄꯥꯏꯕ ꯐꯣꯟ 5G ꯑꯣꯏꯔꯕꯅꯤꯅ ꯕꯦꯂꯦꯟꯁꯁꯨ ꯄꯤꯛꯄ
ꯑꯗꯣ ꯉꯁꯥꯏꯒꯤ BSNLꯒꯤ ꯀꯩꯅꯣꯗꯣ ꯁꯤꯝꯗꯣ ꯃꯥꯗꯣ ꯑꯃꯨꯛ ꯅꯦꯠꯋꯥꯛꯇꯣ 5G ꯑꯣꯏꯗꯕꯅꯤꯅꯅꯦ ꯁ꯭ꯄꯤꯠꯇꯣ ꯀꯌꯥ ꯊꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯍꯥꯟꯅ ꯑꯊꯨꯕ ꯑꯃ ꯄꯥꯏꯔꯨꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯄꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯕ. ꯏꯔꯥꯋꯟ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ. Saprul, why the media in Indonesia has been silent? I haven't heard any news regarding Indonesia. What is exactly going on there? Can you tell me? Imphal di boda na nungaibro boda yam painei hai. ꯑꯗꯨꯗꯤ ꯅꯦꯠꯋꯥꯛ ꯀꯌꯥ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯂꯩꯔꯒ ꯌꯦꯡꯉꯨꯕ ꯅꯠꯇꯕꯅꯤꯅ ꯅꯦꯠꯋꯥꯛꯄꯨꯗꯤ ꯐꯪꯕꯅꯦ ꯕꯗꯥꯁꯦ ꯕꯣꯗꯥꯐꯣꯟꯁꯨ ꯃꯣꯏꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ greetings from Indonesia bro. Okay, thank you Irawan. I am from Manipur, a small state in the northern part of India. I love to visit in Indonesia. Indonesia is one of my dream place. I want to explore the culture of Indonesia. Even Indonesian and India have a far, deep-rooted connection from anatomy. Bro, budget range ta ahong se earbud ka neckband ka karam na fani hai. Aidi neckband na fani. Bluetooth ki sound quality gumba yeng matamda durable oiba adai ꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕꯩ ꯍꯥꯏꯇꯥꯔꯒꯗꯤ ꯏꯌꯔꯕꯠꯁꯇꯀꯣ ꯂꯨꯄꯥ 1,000 ꯑꯃ 2ꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯁꯥꯎꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤꯒꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯒ ꯅꯦꯛ ꯕꯦꯟꯗꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩꯕ ꯅꯦꯛ ꯕꯦꯟ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯕꯣꯗꯥ ꯐꯪꯗꯕ ꯃꯐꯝ ꯂꯩꯔꯤꯕꯅꯦ ꯍꯥꯏ ꯃꯌꯥꯝ ꯂꯩꯗ ꯑꯩꯈꯣꯏ ꯑꯗꯥꯏꯗꯐꯥꯎ ꯐꯪꯗꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯗꯥꯏꯗꯗꯤ ꯕꯣꯗꯥꯐꯣꯟꯗꯣ ꯐꯪꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡꯒꯨꯝꯕꯗ ꯍꯥꯡꯕꯗ ꯀꯩꯗ ꯊꯣꯛꯑ ꯈꯖꯤꯛ ꯈꯔ ꯐꯪꯉꯦ ꯌꯨꯝꯂꯛꯇ ꯀꯩꯗꯗꯤ ꯅꯦꯠꯋꯥꯛ ꯐꯪꯗꯦꯕ ꯍꯥꯟꯅ ꯃꯃꯥꯡꯉꯩꯒꯤ ꯅꯧꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯦꯠꯋꯥꯛ ꯐꯪꯗ꯭ꯔꯒ ꯂꯝꯍꯥꯡꯗꯒ ꯆꯠꯄꯒ ꯂꯧꯕꯨꯛꯇꯒ ꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯅꯦꯜꯒ ꯐꯪꯉꯒ ꯀꯣꯜꯒ ꯇꯧꯅꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯇꯥꯟ ꯊꯣꯛꯄꯅꯦꯕ ꯕꯣꯗꯥꯐꯣꯟꯁꯦ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯦ BSNL ꯑꯗꯒꯤ ꯀꯩꯅꯣ ꯏꯌꯥꯔꯇꯦꯜ ꯑꯗꯨꯒ ꯖꯤꯑꯣꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯗꯗꯤ ꯖꯤꯑꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯇꯥꯋꯔ ꯑꯍꯨꯝꯗꯣ ꯏꯌꯥꯔꯁꯦꯜꯒꯤꯁꯨ ꯁꯣꯔꯤ ꯏꯌꯥꯔꯇꯦꯜ BSNL ꯑꯗꯩꯗꯤ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤ ꯖꯤꯑꯣꯒꯤ ꯇꯥꯋꯔꯁꯤꯡꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯅ ꯃꯤꯇꯔ 50-100ꯒꯤ ꯑꯦꯔꯤꯌꯥꯗ ꯑꯀꯣꯏꯕꯗꯨꯗ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯅꯦꯠꯋꯥꯛꯀꯤ ꯋꯥꯗꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯔꯇꯦꯜꯁꯤꯅ ꯃꯐꯔꯦꯗꯥꯏ ꯍꯣꯏ ꯏꯌꯥꯔꯇꯦꯜꯁꯤꯅ ꯐꯔꯦ ꯔꯤꯆꯥꯔꯖꯇ ꯈꯤꯖꯤꯛꯇꯪ ꯃꯥꯅ ꯆꯥꯎꯕ ꯃꯥꯜꯂꯦꯅ ꯆꯥꯎꯋꯦꯅ ꯑꯍꯥꯟꯕꯗ ꯄꯥꯝꯃꯨꯗ꯭ꯔꯦ ꯑꯗꯨ ꯅꯦꯠꯋꯥꯛꯀꯤ ꯁꯨꯃꯥꯏꯅ ꯇꯠꯀꯟꯗꯕ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯐ꯭ꯂꯛꯆꯨꯋꯦꯠ ꯑꯣꯏꯗꯕ ꯈꯣꯠꯇꯕ ꯁꯨꯝꯕꯩ ꯈꯜꯂꯒꯗꯤ ꯀꯩꯅꯣꯁꯤꯅ ꯐꯔꯦ ꯏꯌꯥꯔꯇꯦꯜꯁꯤꯅ ꯐꯔꯦ ꯑꯗꯨ ꯐꯔꯦ ꯍꯥꯏꯁꯦ ꯏꯌꯥꯔꯇꯦꯜꯁꯨ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯧꯖꯤꯛ ꯐꯒꯠꯂꯛꯄꯩ ꯋꯥꯅꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯖꯤꯑꯣꯁꯨ ꯐꯒꯠꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯕ꯭ꯔꯣ ꯖꯤꯕꯤ ꯋꯦꯜꯀꯝ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯩ ꯃꯟꯇꯦꯜꯅꯣ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯑꯜꯕꯔꯠ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯜꯕꯔꯠ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯥꯒꯦꯗꯅ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯄꯤꯁꯤꯒꯤ ꯃꯥꯎꯁ ꯑꯍꯣꯡꯕꯗ ꯈ꯭ꯋꯥꯏ ꯐꯕ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ 399 ꯐꯥꯎ ꯃꯅꯨꯡꯗ ꯍꯥꯏꯌꯦ ꯗꯦꯜꯒꯤ ꯃꯥꯎꯁ ꯑꯃ ꯂꯩꯕꯅꯦ ꯋꯥꯌꯔꯂꯦꯁ ꯃꯥꯎꯁꯇꯣ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯐꯪꯉꯝꯗꯧ ꯃꯥꯜꯂꯦ ꯂꯨꯄꯥ 100ꯒꯤ ꯇꯥꯏꯞ ꯋꯥꯌꯔꯂꯦꯁ ꯃꯥꯎꯁ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤꯅ ꯕ꯭ꯂꯨꯇꯨꯠꯀꯤ ꯃꯥꯎꯁꯇꯣ ꯑꯩꯁꯨ ꯌꯨꯝꯗ ꯁꯤꯖꯤꯟꯅꯩ ꯃꯃꯟꯗꯣ ꯀꯌꯥꯗ ꯂꯩꯕꯅꯣ ꯀꯥꯎꯕ ꯗꯦꯜꯒꯤ ꯂꯩꯕꯅꯦ ꯗꯦꯜꯒꯤ ꯋꯥꯌꯔꯂꯦꯁ ꯃꯥꯎꯁ ꯐꯪꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯋꯥꯌꯔড ꯑꯣꯏꯕ ꯃꯥꯎꯁ ꯑꯣꯏꯔꯒꯁꯨ 200 ꯇꯥꯏꯞꯇꯒ ꯐꯪꯕꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯗꯦꯜꯒꯤꯗꯣ ꯂꯣꯖꯤꯇꯦꯛ ꯀꯥꯏꯅ ꯀꯩ ꯌꯥꯝ ꯂꯩꯕꯅꯦꯀꯣ ꯀꯝꯄꯅꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯗꯦꯜꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯄꯥꯏꯕꯗ ꯆꯞ ꯆꯥꯕ ꯁꯥꯏꯖ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ
ꯌꯥꯝ ꯄꯤꯛꯑꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯥꯎꯁꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯆꯥꯎꯔꯁꯨ ꯄꯥꯏꯕꯗꯣ ꯈꯨꯠꯇ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯒ ꯆꯥꯟꯅꯕ ꯑꯣꯏ ꯑꯄꯤꯛꯄ ꯄꯥꯝꯃꯒꯁꯨ ꯂꯣꯖꯤꯇꯦꯛꯀꯤꯁꯨ ꯂꯩꯕꯅꯦ ꯑꯗꯨ ꯗꯦꯜꯒꯤꯅꯗꯤ ꯐꯔꯦ ꯑꯩ ꯋꯥꯈꯜ ꯀꯤꯕꯣꯔꯗꯁꯨ ꯑꯩ ꯗꯦꯜꯒꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯝꯕꯥꯏꯟ ꯀꯩ ꯍꯥꯏꯅꯤ ꯀꯣꯝꯕꯣ ꯑꯣꯏꯅ ꯂꯩꯕꯅꯦ ꯋꯥꯌꯔꯂꯦꯁ ꯃꯥꯏꯀ꯭ꯔꯣ ꯀꯩꯅꯣꯗꯨꯒ ꯃꯥꯎꯁꯇꯨꯒ ꯀꯤꯕꯣꯔꯗꯇꯨꯒ ꯑꯗꯨ ꯂꯨꯄꯥ 1,100ꯒ ꯆꯅꯤ ꯆꯍꯨꯝꯗꯒ ꯐꯪꯕꯅꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟ ꯇꯨꯝꯅꯤꯡꯉꯛꯑꯕꯅꯤꯀꯣ ꯑꯩ ꯍꯀꯥꯝ ꯂꯨꯁꯟꯒꯦ ꯇꯧꯔꯕꯅꯤ ꯋꯥꯔꯦ ꯉꯁꯤꯗꯤ ꯋꯥꯌꯔꯂꯦꯁ ꯍꯣꯡꯉꯗꯤ ꯂꯦꯛ ꯆꯠꯇꯧ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯗ ꯍꯥꯔꯗꯋꯦꯌꯔꯗꯣ ꯑꯗꯨꯅ ꯈꯔ ꯐꯠꯇꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯈꯤꯇꯪꯗꯤ ꯂꯦꯇꯦꯟꯁꯤ ꯈꯔꯗꯤ ꯂꯩꯅꯤ ꯂꯣw ꯂꯦꯠ ꯑꯣꯏꯕꯗꯣ ꯑꯩ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯔꯦꯁꯄꯣꯟꯁꯇꯣ ꯂꯥꯛꯄꯗꯣ ꯈꯤꯇꯪꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯑꯃꯁꯨ ꯑꯩꯗꯤ ꯖꯤꯑꯣ ꯑꯦꯌꯥꯔꯇꯦꯜꯗꯤ ꯅ꯭ꯌꯨ ꯆꯦꯟꯖ ꯑꯃꯨꯛ ꯇꯧꯔꯦ 10ꯗ ꯇꯧꯔꯦꯗ 10ꯗ ꯋꯥꯏꯐꯥꯏꯗꯨ ꯍꯥꯏꯌꯦ ꯋꯥꯏꯐꯥꯏꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯂꯣꯀꯦꯜ ꯄ꯭ꯔꯣꯚꯥꯏꯗꯔ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯕꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯦꯌꯥꯔꯇꯦꯜ ꯖꯤꯑꯣꯒꯤꯗꯣ ꯍꯣꯏ ꯏꯌꯥꯔꯇꯦꯜ ꯖꯤꯑꯣꯁꯨ ꯑꯗꯨꯝ ꯐꯩ ꯍꯥꯏꯇꯥꯔꯦꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯋꯥꯏꯐꯥꯏꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝꯕ ꯕ꯭ꯔꯣꯗꯕꯦꯟꯒꯨꯝꯕ ꯑꯗꯩꯗꯤ ꯏꯌꯔ ꯐꯥꯏꯕꯔꯒꯨꯝꯕꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯏꯅ ꯂꯩꯇꯦꯕ ꯅꯦꯠꯋꯥꯔꯛꯀꯤꯁꯦ ꯐ꯭ꯂꯛꯆꯨꯋꯦꯠ ꯇꯧꯕ ꯈꯣꯠꯄ ꯑꯗꯩ ꯁ꯭ꯄꯤꯠꯇꯨꯁꯨ ꯃꯣꯏ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯐꯪꯉꯦꯕꯀꯣ 30 Mbps ꯕꯨ ꯍꯥꯏꯔꯁꯨ 100 Mbps ꯕꯨ ꯍꯥꯏꯔꯁꯨ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛꯁꯤꯒꯤ ꯋꯥꯔꯤꯅꯤ ꯐꯣꯟꯒꯤ ꯋꯥꯔꯤꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯦꯌꯥꯔꯇꯦꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯦꯌꯥꯔꯇꯦꯜ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯦꯌꯔ ꯐꯥꯏꯕꯔꯒ ꯂꯩꯕꯗꯣ ꯑꯦꯛꯁꯇ꯭ꯔꯤꯝ ꯐꯥꯏꯕꯔꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯂꯩꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯅꯦꯛꯕꯦꯟꯁꯦ ꯀꯔꯝꯕ ꯕ꯭ꯔꯥꯟꯅ ꯐꯅꯤ ꯍꯥꯏ ꯋꯥꯟ ꯄ꯭ꯂꯁꯀꯤꯅ ꯐꯅꯤ ꯋꯥꯟ ꯄ꯭ꯂꯁꯀꯤꯗꯣ ꯌꯥꯝꯅ ꯐꯖꯕꯅꯦ ꯔꯤꯌꯦꯜꯃꯤꯒꯤꯁꯨ ꯂꯩꯕꯅꯦ ꯔꯤꯌꯦꯜꯃꯤꯒꯤꯗꯣ ꯈꯤꯇꯪꯗꯤ ꯀꯨꯏꯔꯦ ꯋꯥꯟ ꯄ꯭ꯂꯁꯀꯤꯗꯤ ꯍꯟꯗꯛꯇꯁꯨ ꯔꯤꯁꯦꯟꯠꯂꯤ ꯂꯣꯟꯆ ꯇꯧꯈꯤꯕ ꯂꯨꯄꯥ 1,000ꯒ 4,000 ꯑꯗꯥꯏꯗꯒ ꯐꯪꯕꯅꯦ ꯑꯗꯣ ꯑꯣꯐꯔ ꯂꯨꯄꯥ 1,100 ꯆꯅꯤ ꯆꯍꯨꯝꯗꯒ ꯐꯪꯕꯅꯦ ꯋꯥꯟ ꯄ꯭ꯂꯁꯀꯤꯗꯨꯅ ꯐꯔꯅꯤ ꯅꯦꯛꯕꯦꯟ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯃꯇꯝꯒ ꯊꯦꯡꯖꯜꯂꯛꯄꯒ ꯆꯥꯛ ꯂꯥꯝꯖꯜꯂꯛꯄꯩꯔ ꯀꯩꯅꯣ ꯇꯨꯝꯅꯤꯡꯉꯛꯄ ꯎꯏꯅꯤꯡꯉꯛꯄ ꯇꯧꯔꯛꯑꯦꯀꯣ ꯁꯣꯅꯤꯒꯤ 1,499ꯒꯤ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯀ꯭ꯋꯥꯂꯤꯇꯤ ꯀꯝꯗꯧꯕꯖꯥꯠꯅꯣ ꯍꯥꯏ ꯑꯗꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯣ ꯗꯤꯖꯥꯏꯟ ꯑꯗꯩ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯣ ꯑꯩ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯩꯅ ꯃꯗꯨꯗꯣ ꯈꯪꯉꯔꯣꯏ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯒ ꯀꯔꯝꯕꯅ ꯐꯒꯗꯒꯦꯅ ꯑꯅꯤꯗꯣ ꯁꯖꯦꯁ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒꯁꯨ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯑꯗꯨꯅ ꯑꯅꯤꯗꯣ ꯁꯣꯅꯤꯒꯤꯒ ꯑꯩꯅ ꯈꯟꯕꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯑꯩꯅ ꯃꯗꯨꯒꯤꯗꯨꯗꯤ ꯌꯦꯡꯈꯤꯕ ꯃꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒꯗꯣ 12 mm ꯒꯤ ꯗ꯭ꯔꯥꯏꯚꯔꯒ ꯑꯣꯏꯕꯅꯦꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ 10 ꯃꯤꯅꯤꯠ ꯆꯥꯔꯖ ꯇꯧꯕꯗ 2 ꯑꯋꯥꯔꯁꯀꯤ ꯕꯦꯀꯞ ꯀꯥꯏꯅ ꯂꯩꯕꯅꯦ ꯃꯣꯏꯒꯤ ꯑꯗꯨꯝꯕ ꯈꯔ ꯅꯨꯡꯉꯥꯏꯒꯗ ꯃꯥꯒꯤ ꯐꯤꯆꯔꯁꯇꯨ ꯈꯤꯇꯪ ꯐꯕ ꯃꯥꯜꯂꯦ ꯃꯥꯅ ꯕ꯭ꯔꯣ ꯋꯥꯏ ꯐꯥꯏꯗ ꯑꯣꯟꯂꯤ ꯔꯥꯎꯇꯔꯗ ꯁꯤꯝꯗ ꯍꯥꯠꯄꯗ ꯑꯗꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯅ ꯂꯩꯔꯤꯒꯦ ꯍꯥꯏ ꯕꯠ ꯑꯩꯗꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯈꯪꯉꯔꯣꯏ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯏꯁꯇꯣꯔ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯉ ꯍꯥꯏꯗꯣꯏꯅꯤꯅ ꯃꯃꯜꯗꯣ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯋꯥꯏ ꯐꯥꯏꯗ ꯑꯣꯟꯂꯤ ꯔꯥꯎꯇꯔꯗ ꯁꯤꯝꯗ ꯍꯥꯞꯄꯗ ꯍꯥꯏꯔ ꯁꯤꯝ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕ ꯀꯩꯅꯣꯗꯣ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯀꯩꯅꯣꯗꯣ ꯀꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯝ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒꯤ ꯂꯩꯗꯥꯏꯅꯦ ꯖꯤꯑꯣꯒꯤꯒ ꯏꯌꯥꯔꯇꯦꯜꯒꯤꯒ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯀꯦꯔꯤ ꯇꯧꯕ ꯊꯣꯛ ꯆꯤꯟ ꯇꯧꯕ ꯌꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩ ꯋꯥꯈꯜ ꯍꯧꯖꯤꯛꯇꯤ ꯂꯧꯍꯟꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯩꯗꯨ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯛꯁꯤꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯃꯣꯕꯥꯏꯜꯒꯤ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯥ ꯐꯅꯌꯥꯝ ꯃꯥꯁꯨ ꯀꯩꯝ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯌꯨꯝꯗ ꯄꯨꯁꯟꯅꯔꯤꯕ ꯏꯌꯔ ꯐꯥꯏꯕꯔ ꯅꯠꯇ꯭ꯔꯒꯅ ꯀꯦꯕꯜ ꯇꯤꯡꯉ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯂꯩꯗꯣ ꯑꯗꯨꯒꯨꯝꯕꯗꯒꯤ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯆꯥꯗꯨꯗꯤ ꯑꯩꯗꯤ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯩ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕ ꯁꯤꯖꯤꯟꯅꯗ ꯌꯥꯗꯕꯒꯤ ꯃꯣꯕꯥꯏꯜꯒꯤ ꯋꯥꯏ ꯐꯥꯏꯒꯤ ꯀꯔꯤꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯒꯤꯁꯨ ꯑꯗꯨꯝ ꯍꯣꯠꯁꯄꯣꯠ ꯊꯥꯗꯣꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨ ꯋꯥꯏ ꯐꯥꯏꯒꯤ ꯀꯩꯅꯣꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯗꯣꯡꯒꯜꯒ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯑꯩꯗꯤ
ꯉꯁꯤꯗꯤ ꯂꯥꯏꯞꯁꯦ ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯗꯕꯩ ꯅꯠꯇꯅꯀꯣ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯥꯕꯗ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯆꯪꯉꯝꯃꯕꯅꯦꯕ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯝꯃꯕꯅꯦ ꯑꯗꯣ ꯅꯦꯠꯋꯥꯛ ꯌꯥꯗꯗꯅ ꯍꯥꯏꯗꯤ ꯀꯅꯦꯛꯇꯤꯡ ꯊꯥꯔ ꯇꯧ ꯂꯩꯕꯗꯒꯤ ꯇꯠꯇꯅ ꯀꯛꯊꯠꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯧꯔꯀꯥꯟꯗꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯕꯗꯣ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯠ ꯇꯧꯔꯕꯅꯤꯅ ꯃꯌꯥꯝꯗꯣ ꯂꯥꯏꯚꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯪꯉꯛꯇꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯀꯦꯕꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯂꯥꯛꯑꯦ ꯍꯥꯏ ꯑꯩ ꯇꯨꯝꯅꯤꯡꯉꯦꯕꯨ ꯍꯀꯥꯝ ꯆꯟꯈꯠꯂꯦꯕꯨ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯉꯥꯏꯕ ꯁꯨꯝ ꯃꯤꯠꯀ ꯎꯏꯔꯤ ꯇꯨꯝꯅꯤꯡꯉꯛꯄꯩ ꯇꯥꯏꯞ ꯇꯧꯈꯠꯂꯛꯑꯦ ꯉꯁꯤꯗꯤ ꯈꯔ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯇꯧꯔꯤꯁꯦ ꯑꯩ ꯄꯨꯡ 12:30 ꯈꯤꯇꯪ ꯍꯦꯜꯂꯛꯄ ꯑꯗꯥꯏꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯅꯤ ꯉꯁꯤꯗꯤ ꯂꯥꯏꯚꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯍꯌꯦꯡꯁꯨ ꯊꯦꯡꯅꯗꯧ ꯂꯩ ꯍꯌꯦꯡ ꯁꯟꯗꯦꯗ ꯐꯖꯅ ꯀꯨꯏꯅ ꯁꯥꯡꯅ ꯊꯥꯔꯁꯤ ꯂꯥꯏꯚꯁꯦ ꯁꯤꯁꯦ ꯃꯤꯠꯀ ꯄꯥꯡꯕ ꯉꯝꯗꯕꯩ ꯇꯥꯏꯞ ꯇꯧꯈꯠꯂꯛꯑꯦ ꯑꯗꯣ ꯕ꯭ꯔꯣ ꯑꯩꯗꯤ ꯑꯩꯗꯤ ꯖꯤꯑꯣ ꯑꯦꯌꯔ ꯐꯥꯏꯕꯔꯗꯣ ꯑꯃꯨꯛꯁꯨ ꯅꯦꯝ ꯆꯦꯟꯖ ꯇꯧꯔꯦꯗ BSNLꯒꯤ ꯐꯥꯏꯕꯔꯗ ꯑꯃꯨꯛ ꯍꯥꯏ BSNLꯒꯤꯗꯨꯅꯗꯤ ꯐꯗꯣꯏꯅꯤꯀꯣ ꯅꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯨꯗ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯅꯠꯇꯕꯅꯤ ꯏꯁꯥꯅ ꯊꯦꯡꯅꯔꯨꯕ ꯅꯠꯇꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ BSNLꯅ ꯐꯗꯣꯏꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯖꯤꯑꯣꯕꯨ ꯑꯣꯏꯔꯁꯨ ꯏꯌꯥꯔꯇꯦꯜꯕꯨ ꯑꯣꯏꯔꯁꯨ ꯚꯣꯗꯥꯕꯨ ꯑꯣꯏꯔꯁꯨ ꯂꯩꯗꯅꯀꯣ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯇꯔꯅꯦꯠꯀꯤ ꯀꯩꯅꯣꯁꯦ ꯅꯦꯠꯋꯥꯛꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯟꯇꯔꯅꯦꯠꯁꯦ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯦꯇꯦꯂꯥꯏꯠ ꯂꯩꯕ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ BSNLꯒꯤꯗꯤ ꯒꯣꯔꯃꯦꯟꯒꯤ ꯁꯦꯇꯦꯂꯥꯏꯠꯁꯤꯡꯗꯨꯗꯒꯤ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯅꯦꯠꯋꯥꯛꯁꯤꯡꯗꯨꯗꯒꯤ ꯃꯣꯏꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯁꯤꯌꯔꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯄꯦꯛꯇ꯭ꯔꯝꯁꯤꯡꯗꯣ ꯌꯣꯟꯊꯣꯛꯏꯅꯦꯕ ꯖꯤꯑꯣꯗ ꯏꯌꯥꯔꯇꯦꯜꯗ ꯚꯣꯗꯥꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯤꯖꯤꯟꯅꯕꯅꯤꯅ BSNLꯒꯤꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜ ꯑꯗꯩꯗꯤ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯣꯏꯗꯤ ꯈꯥꯏꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤꯅ BSNLꯅꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯊꯥꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯌꯦꯡꯗꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯇꯧꯔꯅꯤ ꯂꯥꯏꯐꯁꯦ ꯆꯥꯛꯁꯨ ꯆꯥꯗꯕꯤꯗ ꯐꯝꯃ ꯂꯩꯕꯁꯦ ꯋꯥꯏꯑꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯠꯂꯨꯕꯩꯅꯤꯗ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯩꯀꯩ ꯂꯩꯕ ꯊꯨꯔꯦ ꯈꯔ ꯂꯥꯞꯄꯦ ꯃꯐꯝꯗꯣ ꯑꯗꯩ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯏꯁꯤꯡ ꯊꯛꯅꯕ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯥꯛ ꯂꯣꯏꯔꯛꯄꯗ ꯊꯦꯡꯉꯦ ꯑꯗꯨꯒ ꯊꯦꯡꯕ ꯍꯥꯏꯁꯦ ꯁꯤꯗꯗꯤ ꯉꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯤꯕꯅꯦꯕ ꯃꯇꯝꯁꯦ ꯑꯩ ꯍꯧꯖꯤꯛꯁꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯏꯁꯦ ꯇꯨꯝꯅꯕ ꯃꯌꯥꯝ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯌꯨꯝꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯊꯦꯡꯕ ꯃꯇꯝꯅꯤꯅ ꯍꯌꯦꯡꯗꯤ ꯆꯥꯛ ꯆꯥꯕ ꯊꯥꯔꯒ Saprolna hi, Saprol. Indonesian media is being silenced. The voice of people is under attack. Hi. See, Saprol, I don't know why the reason behind is that um, it's very, sad to hear this thing because, like in China, the media is censored by government and the news or the, information is being spread to the world after they are monitored and they are censored by which is going to be the creating bad image for the government or the ruling party, then that voice will be silenced. Like that, Indonesia is going to face. It's very, very crucial. Not only in Indonesia, China, I heard many countries also about these things. Even in India also, the media house are only supporting their government who are in their favor. They are not going to cover the opposition's voice or the people's voice, like what happening in India and a part of India. I belong to a state called Manipur,
This is in the northeastern state. From last 2023, 3rd of May, in my state, in my home, what we call fatherland. Entire world used to call motherland, but I would like to call fatherland because our culture, our identity is totally entirely different from the mainland India. So what happened is from that 2023, there is ethnic classes between the Meitei community and the Kuki community, and in this ethnic classes, more than 60,000 people are homeless and they are living in I can't imagine that image. They are living in the relief camp still from last 2-3 years, and thousands of people are dead. In government record, it's said around 200-300 people died, but actually the actual figure is more than thousands of people are died in Manipur. But the problem is things, and they are not spreading this news to the entire world because the government of India is not supporting that. It will create a bad image. It will create the Modi's government image in the bad sense, in another sense. So they do not wanted to cover this thing. Like what happening in Indonesia, I think many part of the world are facing this problem. So we should need to stood up. We should need to raise our voice against those things. Otherwise, one day the universe, the entire world is going to be under the control of such people, where all the rights, all the human rights is going to be silenced. No one is there to stand. Network se yarudre aduna ai ngaktang leiragadi loisanaba tawrage. Bro, ꯑꯩꯈꯣꯏꯗꯤ ꯌꯥꯏꯔꯤꯄꯣꯛ ꯂꯥꯏꯔꯣꯡꯊꯦꯜꯗ ꯑꯃꯨꯛꯁꯨ ꯑꯩꯗꯤ ꯅ꯭ꯌꯨ so ꯑꯩꯗꯤ ꯅ꯭ꯌꯨ BSNL ꯐꯥꯏꯕꯔꯗꯣ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯏꯟꯇꯔꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯗꯕ꯭ꯔꯣ ꯍꯥꯏ. ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ, ꯀꯩꯒꯨꯝꯕ ꯐꯥꯏꯕꯔ ꯑꯣꯏꯇꯥꯔꯒꯗꯤ ꯃꯔꯛꯇ ꯄꯣꯔꯛꯏꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯇꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯏꯗꯅꯀꯣ, ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯒ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ. ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯔꯛꯇꯕ ꯕꯦꯔꯥ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯝ ꯌꯩꯗꯅꯀꯣ, ꯑꯗꯨꯝꯕꯁꯨ ꯑꯣꯏꯗꯣꯏꯅꯤ. ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯇꯣꯏꯖꯥꯝ ꯁꯥꯃꯨꯅ. ꯑꯩ ꯆꯥꯗ꯭ꯔꯤꯌꯦ ꯁꯥꯃꯨ. 1 2 3 4 5 Saprol line. Indonesia ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯕ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ. ꯆꯥꯏꯅꯥꯗꯁꯨ ꯇꯧꯋꯤꯗꯅꯀꯣ. ꯆꯥꯏꯅꯥꯗ ꯍꯣꯡꯀꯣꯡꯒꯤ ꯏꯁꯨꯁꯦ ꯀꯔꯤ ꯍꯥꯏꯅꯤ, ꯋꯥꯔꯜꯗ ꯑꯝꯇ ꯎꯍꯟꯗꯦ. ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯑꯝ ꯇꯥꯔꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤ, ꯃꯥꯡꯍꯟꯈꯤ. ꯃꯣꯏꯗꯁꯨ ꯄ꯭ꯔꯣꯇꯦꯁ ꯌꯥꯝ ꯇꯧꯔꯤ, ꯆꯥꯏꯅꯥꯗꯒꯤ ꯇꯣꯉꯥꯟ ꯇꯥꯖꯒꯦ ꯍꯥꯏꯕꯒꯤ. ꯍꯣꯡꯀꯣꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯇꯦ, ꯇꯥꯍꯜꯂꯛꯇꯦ. ꯄꯥꯎ ꯑꯣꯏꯅ ꯋꯥꯔꯜꯗ ꯉꯁꯤ ꯈꯪꯗꯅ ꯇꯨꯃꯤꯟ ꯂꯩꯗꯅ ꯃꯅꯨꯡꯗ ꯃꯌꯥꯝ ꯇꯧꯔꯤꯗꯅꯀꯣ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯋꯤꯗꯅ, ꯍꯧꯖꯤꯛ ꯂꯥꯟ ꯊꯣꯛꯏꯅꯤꯗꯅ. ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯈꯪꯗꯦꯗꯅ, ꯃꯦꯗꯤꯌꯥꯁꯦ ꯁꯦꯟꯁꯔ ꯇꯧꯋꯤꯗꯅ. ꯑꯗꯣ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯁꯨ ꯃꯥꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯁꯦ, ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯦꯁ ꯑꯦ ꯁꯤꯇꯤꯖꯟ ꯑꯃ ꯅꯠꯇ꯭ꯔꯦꯕ, ꯑꯦꯁ ꯑꯦ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯩ ꯃꯑꯣꯡꯅꯦꯕ. ꯁꯕꯖꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯅꯥꯒꯔꯤꯛ, ꯄ꯭ꯔꯖꯥꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ. ꯁꯤꯇꯤꯖꯟ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯔꯥꯏꯠꯁ ꯃꯌꯥꯝꯁꯤꯡꯗꯣ, ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯄꯤꯕ ꯔꯥꯏꯠꯁ ꯃꯌꯥꯝꯗꯣ ꯐꯪꯉꯀꯥꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯗ ꯑꯊꯤꯡꯕ ꯂꯩꯇꯕ, ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ. ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯁꯨ, ꯃꯅꯤꯄꯨꯔꯗꯁꯨ ꯃꯉꯥꯏꯅ. ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦꯅ ꯀꯩꯒꯨꯝꯕ ꯑꯃ ꯐꯣꯡꯗꯣꯛꯄꯗ ꯍꯣꯔꯦꯟ ꯂꯥꯏꯅ ꯇꯐꯥ ꯂꯥꯛꯀꯅꯦꯕ. ꯑꯗꯨꯅ the right of peace, right of freedom, right of religions ꯍꯥꯏꯅ ꯃꯌꯥꯝ ꯂꯩꯕꯗꯣ, ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁ ꯃꯌꯥꯝ ꯑꯃ. ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯗꯤ ꯐꯪꯗ꯭ꯔꯦ. ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯔꯥꯏꯠ ꯇꯨ ꯏꯖꯨꯀꯦꯁꯟ ꯍꯥꯏꯔꯁꯤꯅꯦ. ꯔꯥꯏꯠ ꯇꯨ ꯏꯖꯨꯀꯦꯁꯟꯁꯤꯕꯨ ꯐꯪꯉꯤꯕ꯭ꯔꯅꯦ ꯃꯅꯤꯄꯨꯔꯗ?
ꯈꯪꯉꯝꯃꯔꯣꯏꯗ ꯀꯩꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝ ꯐꯪꯗꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯅꯦꯅ ꯑꯣꯖꯥꯁꯨ ꯂꯩꯇꯕ ꯃꯌꯥꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯗꯨꯗ ꯑꯉꯥꯡꯗꯨ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤ ꯑꯗꯣ education, right to education ꯍꯥꯏꯗꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯄꯣꯛꯊꯣꯔꯛꯄꯗꯒꯤꯅ ꯆꯍꯤ 15 ꯐꯥꯎꯕ ꯁꯔꯀꯥꯔꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯗꯕꯅꯤ ꯃꯣꯏꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒꯨꯝꯕ ꯔꯥꯏꯠ ꯃꯌꯥꯝꯗꯨꯗꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯃꯌꯥꯝꯗꯨꯗꯤ ꯐꯪꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯦꯁ ꯑ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ fundamental right is being a citizen who can claim our rights, but we should have to remember any fundamental duties also. Duty sumtau tawdabida right khitang claim tawbudi yaroibako. Fundamental duties tusu kharadi tawgadabane. Adu fundamental duties tida kasu yamna maruoiba duties mayam ama pide. Ai thabak suruso adu tawso ada tawso aina haidi thudaba tu manateba. So respect our national anthem and song kaina layibane kharako. That we should keep peace and harmony kaina. Really fundamental right the speech right to speech ne haidana aina ngangning ne haidana ngang base yai haibani in another sense aina ngangi mo wadana if that is going to hurt another somebody then it is not kahani ai right to speech ne adu ngang ba yade aigi right ni aigi keno ni kusi ni aigi kunsi ni aigi yum jida hekta loudspeaker sinaga isai de dong dang thaba do yade ba aigi right ni chumi ai sai taba yai adugo aina taning ni baduna maram oiraga tim thangnabada leiba aigi thangnabada akoibada leiba mi amada taning leba mi amada disturb tawbada adu right nate adugo adumba tawgano haibane aduna wari jima sai gi wari tula Indonesia gi wari tula it's very crucial, it's very dangerous. The voice of the peoples are silenced by some higher authority or some community or a group, then yeah, should this be discrimination and discriminate on the ground of religion, on the ground of gender, or on the ground of any social status. ꯑꯗꯨꯒꯨꯝꯕꯗ discrimination ꯁꯦ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ discriminate ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ discriminate ꯇꯧꯔꯒ ꯊꯝꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯩꯅꯣꯍꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯃꯩꯒ ꯃꯨꯠꯂꯦ ꯋꯥꯎ ꯌꯥꯝ ꯐꯖꯔꯤ ꯋꯥꯔꯤꯅꯤꯅꯦ ꯊꯥꯖꯗꯅ ꯃꯩꯒ ꯃꯨꯠꯂꯦ ꯆꯥꯎꯈꯠꯂꯛꯏ ꯂꯣꯏꯔꯦ ꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯅꯤ ꯀꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯗꯦꯕꯂꯞ ꯍꯥꯏꯇꯥꯔꯦ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤꯅꯦ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯃꯩ ꯃꯨꯠꯂꯤꯅꯦꯕ ꯂꯋꯥꯏꯅꯤꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯝꯇ ꯂꯥꯏꯠ ꯑꯝꯇꯪ ꯊꯥꯟꯒꯦ ꯂꯥꯏꯠ ꯑꯝꯇꯪ ꯌꯥꯅꯕ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯂꯥꯏꯠ ꯊꯥꯟꯒꯦ ꯇꯧꯔꯒ ꯂꯥꯏꯠꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯃꯝꯕꯗ ꯂꯥꯏꯠ ꯊꯥꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯇꯥꯔꯛꯏꯅꯦ ꯃꯌꯥꯝ ꯑꯩ ꯈꯣꯟꯖꯦꯜꯗꯤ ꯇꯥꯔꯝꯒꯅꯤ ꯁꯛꯇꯤ ꯎꯔꯔꯣꯏ ꯂꯥꯏꯠꯁꯤ ꯑꯝꯇꯪ ꯊꯥꯟꯒꯦ ꯉꯁꯤ ꯁꯦꯝꯕ ꯌꯥꯒꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯃꯔ ꯑꯩ ꯁꯣꯏꯗꯅ ꯊꯥꯅꯤ ꯃꯥꯅꯗꯤ ꯉꯝꯍꯜꯂꯣꯏꯕ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯑꯉꯛꯄ 3ꯀꯤ ꯃꯅꯨꯡꯗ 9 ꯁꯨꯕꯅꯦꯅ ꯇꯥꯔꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯣꯏꯁꯤꯟꯈ꯭ꯔꯣꯅ ꯂꯥꯏꯁꯤꯅ ꯏꯪꯒꯤꯠ ꯄꯤꯔꯛꯄꯅꯦꯕ
ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯌꯥꯝ ꯇꯧꯋꯦꯗ. ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯒꯦ ꯁꯥꯂꯥ? धूप निकलती है, धूप निकलती है जहां से, धूप निकलती है जहां से, चांदनी रहती है वहां पे, खबर ये आए से कोई तुम सा नहीं, कोई तुम सा नहीं. ꯃꯌꯥꯝ ꯃꯩ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ. ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡꯅꯤꯗ. ꯌꯥꯝ ꯊꯤ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡꯅꯤ ꯍꯥꯏꯇꯥꯔꯦ. धूप निकलती है जहां से. ꯅꯣꯛꯅꯤꯡꯕꯅꯦ. ꯑꯩꯁꯨ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ. ꯑꯉꯛꯄ 8ꯀꯤ ꯃꯅꯨꯡꯗ 9 ꯁꯨꯕꯅꯦ ꯑꯗꯣ ꯇꯥꯔꯦ ꯉꯁꯤꯒꯤꯁꯤꯅ. ꯀꯩꯅꯣ ꯀꯔꯤ ꯃꯑꯣꯡꯅꯣꯕ ꯁꯤꯕꯨ? ꯄꯨꯔꯥ ꯀꯩꯅꯣꯁꯤꯃꯅꯤꯅ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯃ ꯄꯨꯂꯞ ꯂꯣꯏꯅ ꯃꯨꯠꯄꯩ ꯃꯑꯣꯡꯅꯤ ꯁꯤꯗꯤ. ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯃꯩꯁꯦ ꯉꯥꯏꯇ ꯃꯨꯠ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯀꯌꯥ ꯊꯣꯏꯅ ꯈꯟꯅꯗꯦꯗꯅꯀꯣ. ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯨꯡꯈꯥꯏ ꯑꯃ ꯂꯥꯛꯇꯕ ꯄꯨꯡ ꯑꯃ ꯂꯥꯛꯇꯕ. ꯑꯁꯨꯝꯕ ꯑꯆꯧꯕ ꯁꯤꯇꯤꯗ ꯃꯤꯅꯤꯠ 2 ꯃꯩ ꯃꯨꯠꯄꯁꯦ ꯕꯦꯛꯀꯞꯄꯨꯗꯤ ꯃꯥꯏ ꯖꯦꯅꯦꯔꯦꯇꯔ ꯀꯩꯀꯩ ꯂꯣꯏ ꯇꯧꯅꯔꯝꯒꯅꯦꯕ. ꯑꯗꯣ ꯃꯩꯒꯁꯦ ꯖꯦꯅꯦꯔꯦꯇꯔꯒ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯤꯅꯦ, ꯃꯤꯅꯤꯠ 5ꯇꯪ ꯃꯩ ꯃꯨꯠꯄ ꯀꯥꯟꯗ ꯂꯥꯛꯑꯦ. ꯏꯀꯅꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄꯦꯛ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ. ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯅꯤ. ꯌꯥꯝ ꯐꯩ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯤꯡꯁꯤꯡꯍꯧꯅꯕ, ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ. ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯃꯩ ꯃꯨꯠꯈꯤꯕꯅꯤꯅꯦ ꯆꯪꯉ ꯌꯦꯡ ꯌꯥꯅꯕ. ꯃꯌꯥꯝ ꯑꯗꯨ ꯀꯃꯦꯟꯁꯨ ꯌꯥꯝꯅꯗꯤ ꯂꯥꯛꯇ꯭ꯔꯦ. ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ. ꯑꯩ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯍꯌꯦꯡꯁꯨ ꯂꯩꯗꯅꯀꯣ, ꯍꯌꯦꯡ ꯁꯟꯗꯦꯗ ꯐꯖꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯀꯨꯏꯅ ꯁꯥꯡꯅ ꯊꯥꯔꯒ ꯃꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯏ. ꯍꯌꯦꯡ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ. ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤꯒꯦ, ꯀꯃꯦꯟ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯇꯥꯔꯦ.